Ahamaka channel asigi maikidigi mayam prong pataram na okcha bagalona ni kono na khurumjari amadi ngasi phone ki papauchi sindagi maruba headline sing amadi maruba paw sing puduna lakchiri tabisi Mite amasung KUKI MLA sing puna famin aduna santi hanjilnaba lambi yatmin nakhre Jantar mantar da kongjing chang sinduna IDP sing bu mayumda hanjilnaba demand tawkhre hauzik maruba paw logisi Mite amasung KUKI MLA sing puna famin aduna santi hanjilnaba lambi yatmin nakhre Manipur President rule thamlakpa thatara gi matung ngasi BJP headquarters da ngasi party asigi mitei maitei masung KUKI MLA sing puna famina duna state asida santi hanjilna bagi lambi yatmin nakhre chahi ani ga makha helaba irang asibu loisinna bagi center na lakholakpa thawrang amagi makha da ngasi nei Delhi da laiba BJP headquarters da party central leaders sing yauna mitei maitei amasung KUKI furup ani gi MLA sing puna famina duna ahan ba tangka ki oina warisana ki Masi pangthoki ba mifam sige matung ina tangkak naina furup anigi MLA sing makha tana mifam pangthoki kani furup anigi marakta haujik irang thoktrabasu muknawagi phibam ama leiriba asigi waroisin ama purakna haujik lanjenraga leiriba IDP sing shu masa gi mayumda hanjin tangdu leitaba phibam ama athubada lehallaga thenglabada January tha fawbagi manungda di government ama semba yabagi oithokpa lei hairi Presna phangba pawgi likhun matung ina BJP ki National General Secretary Organization Bel Santos amasung Party Northeast Coordinator Dr. Sambit Pratana chair lawraga ngasi nungtil pung mga taba adwaida MLA singi mifam adu pangtok pa hauki Chawrak na pung ani khare hena sang sathakhiba mifam adu da state asigi BJP ki President SHUTDOWN amasung MLA kunthan nipana puna saruk yaminaki hairi mifam adu da KUKI furup ki MLA sing nemcha kipjen kangpokpi Lemja Manghaukip Hanglep MLA Khaute Churchampur amasung Ngarsang Lursanate Tipaimuk Saruk Yaki Party asigi KUKI MLA taret mak ngasigi mifam aduda loinamak saruk yagadabni adubo MLA Leptaw Haukip Chandel Masagi mitki anaba amana maram oiraga operation tawdagi mifam aduda saruk yabangam khidabani MLA Paulan na Haukip Saikot sumahaki imung manungi mi ama leitaba yawsil lakpadagi Delhi da laklamlaga ngasigi mifam adu yaw ba ngamdana hankibani hairi MLA Bangjungin Bante Thanglon gi oinadi irang asida mak masamak khudong thiba thodok ama mayok nakhibadagi matam kuina layeng duna lakraba matung haujikmak hakjangi phibam sokpuna maram oiraga saruk yaba ngamkhidabani hairi amaromda ngasigi mifam adu tampaki assembly constituency sinigi karakhiba BJP ki MLA punamuk saruk yaki mifamadu saruk yakiba MLA singdi tampaki leiriba assembly constituency singdi karakhiba hanagi chief minister Nongthongbam Biren Haingang Manipur Legislative Assembly ki speaker Thoksom Saitrabada Singh High School Thongam Besorji Singjamai Bimnam Khemchan Singjamai Konthaujam Govindas Bishampur Dr. Sapam Ranjan Konthaujam Thaunawjam Basanta Kumar Nambol Thoksom Radhesyam Hairok Haikham Dingo Sekmai Lorembam Rameshwar Kairau Kumuksam Joy Kisan Thangmaiban Karam Syam Langthabal Thaunawjam Syam Kumar Andro Kongkham Robindro Singh Mayang Imphal Khongban Tabam Ibo Macha Lamlai Paunam Brojen Singh Wangjing Tentha Rajkumar Imo Sanggolbal Laishang Them Sushildro Meitei Khurai Snasam Pem Chandra Kumbi Asapudin Jiriwam Sapam Kunjakeshwar Basoi Khoirakum Ragumani Singh Uripok Tongbram Robindro Thanga Sagol Sem Kebi Devi Narya Pakhang Lakpa Surok Khaibam Rajan Singh Lamsang Dr. Usum Deben Singh Wabagai Dr. Radhesyam Yumnam Hiyanglam Amasung Thangjam Arun Kumar Wangkhai Amadi Naga Furuptagi Karakiba Party Sigi MLA Ani Dingalung Gamai Nungba Amasung SS Olis Chandel Delhi ki mifam aduga mari leina minister oiramba MLA amaga mobile phone kuthang wari sanaba amada mahakna pona famda hai state asida chahi ani makha hena thorokliba irang asina ahan ba dal lamdam asida santi hanjin hanba haiba asina maru oi santi hanjinana furup ani magmuknaraga leiba matamda government sembagi kanaba amadi othokpasu leiroidabana furup ani gi Mihut Singh oiriba BJP ki MLA Singh puna faminaraga apun boina leiri haibagi mami ama miyamda khanghanba mathau tabada ngasigi mifam asi ahanba oina pangthokpa hobani
Asigi mifam asigi makha tarakbada BJP gi MLA singpun tangka kyarak thokna faminaraba yabagi oithokpa lei ngasi pung ani hena faminakiba mifam aduda BJP gi MLA singi maikidigi amatta oiba mongda state asida santi hanjin haningbagi apamba wafam sing fongdoki haina masak maming di fongdokningdaba MLA asina thamlakli mahakna makha tar hai mifam aduda chair lawkhiba BR Santosh amasung Dr. Sambit Pratagi maikidigi su party gi level amadi central government ki pangba yaba mating puno thabakta pangthokani haibagi wafam sing adu thamlakhi ngasigi mifam aduda anoba government ama sembagi yamna hakchinba wafam yaudi mitei maitei amasung KUKI MLA sing puno famina party amada punna nungsi chanana leiminari haibagi paujel asi miyamda santokpuga lona state asigi miyamgi marakta su santi puraknabagi lambig sing sangsin minabagi wafam khanaduna haujik saithoraktuna Laiba IDP sing asishu masa masagi yumda hanjin hannabagi thorang sing changsilakpa yana lei hairi state asida thorak liba irang asigi waroisin ama purakle haibaga loinana mahusagi phibum adu yarba makhai thuna hanjil halalaba matungna soidana government ama semnabagi thorang su paikhatlakani government sembagi thorang asi thenglabada lakliba January tha manungda disoidana oithokpa yabagi phibum su lei haina MLA asina fongdorakle ngasi ahanba oina mitei meitai amasung KUKI MLA sing puno famina duna mifam pangthok khawkhiba asigi matungda makhatana ikan kanadana mifam asi toina central leader singa pangthokpa yabagi thajaba su lei ngasigi mifam saruk yakhiba BJP gi MLA sing lakliba leba pokko numit fawda ayamba Manipurda thoroklagani hairi center gi luchingba aniga faminakhiba mifamda khanakhiba wafam sing adu party gi level da thabak oina pangthoknabagi thorangsu state asida lakliba matungda paikhat narakpa yai haina atopa pawi likul amana makhatana hairi nakal amaromdana jantar mantar da khongjing changchinduna IDP singbu mayumda hanjin hananaba demand tawri Manipur thokleba irang asida India government ki crime hantha handana karigumba makhalgi action amata lokhatana political khudong sawa lawna nabu khonaduna leire haina maral siriduna ngasi Delhi Meitei Coordinating Committee DMCC Manipur Student Association Delhi Mashat amasung United Kaksing Student Unicas na punna sinduna New Delhi gi jantar mantar da mass protestation chathakre lok ahum asigi apunba cherol amada khongjang aduda KUKI amasung Maitai Kanglup ki lanjen aduna leiriba IDP singbu masa masa gi mayumda khudakta tekta kaidana mapung phana hanjin hangadabani haiba demand tawki India government sponsor tawriba suspension operation chathariba khulai paiba ethnic group ki marum thuplaga India government divide and rule tragedy chathaduna leire tongan ba kanglup singdagi namduna lanjen halalabai IDP sing masagi pokna famlamdamda tanthораклaba kaya su masigi khongjung adoda saruk yaki makhoigi maikeidagi Indian state na sinba ethnic segregation amasung collective punishment piduna relief camp singda matam kuina fajin punchinduna thamle haiki masigi khongjang adoda DMC gi convener Dr. Seram Rajesh spokesperson Dr. Naurim Bobo advisor Hizam Rajan social and gender activist Elizabeth Masat ki president Lanchen bi amasung Manipur Sikh social activist Amit Singh Poa yauna tongan ba IDP sing amasung Kanglup ki luchingba sing saruk yakhi wangang kiba singna ing 2023 gi May 3 dagi KUKI amasung Maitai Kanglup animak dagi mi lising humfu maga manga hena masagi maramda refugee oiduna relief camp singda yamna mong tadaba punsi leli kera khana thajaba pirabasu India government makhoibu masa masagi yumda hanjin hanba ngamdri sahi asigi December fawda hanjin hangani haina fongna laukthokrabasu hojik fawda policy framework financial package natraga resettlement roadmap amata sembा leitri thong asi administrative ke asonba nati adubu India government Kanglup naiba mongda Manipur matam chupagi oina thugaina biyatba thong haina fongdokhi michambu ngak senabagi mahute India gi sponsor tawba sugi makhada operate tawriba khulai paiba group singna victim singbu criminal ohalli amasung lalauba su sawul halli security force na khusem gi oiba internet border natraga buffer zone gi sing state amagi manung na semnaba thodang sinnaba yade
ꯃꯈꯣꯏꯒꯤ ꯃꯊꯧꯗꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕꯅꯤ ꯀꯥꯡꯂꯨꯞꯁꯤꯡ ꯈꯥꯏꯗꯣꯛꯅꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯥꯡꯂꯨꯞꯁꯤꯡ ꯈꯥꯏꯗꯣꯛꯅꯕ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯔꯕ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯂꯥꯜꯍꯧꯕꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯂꯩꯕ ꯑꯣꯏꯔꯗꯤ ꯃꯈꯣꯏꯕꯨ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯈꯣꯡꯖꯪ ꯍꯦꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯕꯖꯥꯔꯚꯔꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯀꯣꯂꯔꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯁꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯄꯕ꯭ꯂꯤꯛ ꯇꯦꯛꯁꯄꯦꯌꯔ ꯃꯅꯤꯅ ꯆꯂꯥꯏꯕ ꯑꯃꯁꯨꯡ ꯗꯤꯚꯥꯏꯗ ꯑꯦꯟ ꯔꯨꯜ ꯒꯕꯔꯅꯥꯟꯁꯀꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯅ ꯁꯨ ꯐ꯭ꯔꯦꯝꯋꯥꯔꯛ ꯐꯦꯜ ꯑꯣꯏꯔꯦ ꯑꯃꯗꯤ ꯅꯥꯀꯜ ꯅꯥꯃꯗ ꯃꯤꯆꯪ ꯆꯪꯂꯦ ꯍꯥꯏꯕꯗꯨ ꯎꯠꯆꯔꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯨ ꯔꯦꯖꯤꯝ ꯃꯨꯊꯠꯇ꯭ꯔꯕ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯁꯤꯡꯗ ꯄꯤꯔꯤꯕ ꯄꯦꯅꯣꯔꯣꯟꯁ ꯑꯗꯨ ꯂꯧꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ IDPꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯟꯖꯤꯟꯕ ꯑꯣꯏꯊꯣꯛꯂꯣꯏ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯆꯠꯇꯤꯁꯒꯔꯗ ꯁꯜꯋꯥꯖꯗꯨ ꯃꯨꯊꯠꯍꯟꯒꯅꯤ ꯑꯗꯨꯒꯨꯝ ꯃꯤꯆꯝꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯣꯛꯁꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯈꯨꯠꯂꯥꯏ ꯄꯤꯁꯤꯟꯕ ꯑꯁꯤ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯏ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯅꯝꯐꯨ ꯍꯥꯐꯨ ꯏꯊꯅꯤꯛ ꯁꯤꯒ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯑꯥꯔꯝ ꯄꯦꯇ꯭ꯔꯣꯅꯦꯖꯀꯤ ꯈꯨꯠꯊꯥꯡꯗ ꯁꯥꯟꯇꯤ ꯂꯥꯛꯍꯟꯕ ꯉꯝꯂꯣꯏ ꯃꯇꯝ ꯁꯥꯡꯅ ꯂꯥꯟꯖꯦꯟꯅꯔꯕ ꯃꯤꯂꯤꯇꯔꯤ ꯔꯥꯏꯠꯁ ꯗꯤꯕꯤꯖꯟ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯦꯠꯅꯕ ꯂꯩꯍꯟꯕ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯚꯦꯜꯌꯨ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯈꯨꯗꯛꯇ ꯃꯅꯤꯄꯨꯔ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯒꯕꯔꯅꯥꯟꯁ ꯑꯃꯁꯨꯡ ꯑꯃꯨꯛ ꯂꯩꯍꯟꯕ ꯃꯤꯆꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯕ ꯑꯃꯁꯨꯡ ꯇꯨꯡ ꯀꯣꯏꯕ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯁꯛꯇꯝ ꯂꯩꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯤ